Wari Sapuna Tabiriba Singbu Taramna Oksabaga Loinana Lobirasi Amit Kumar Huidrombagi The Bus Stand Wari Asigi Taramari Subatanka Loya Wakil Mayam Amana Ungduna Chakjari Chak Chaminariba Sisu Mahi Mahi Wari Amata Sanade Siamsu Mahaki Wakil Adu Ungli Laisna Su Apunaba Amana Ungli Mama Sisu Laitalari Wakilna Wamachet Ama Fawangandre Aduga Loyana Pumnamagasi Kangbagi Ungli Ngayhak Chak Chaminaram Labamatung Machan Laisna Sak Saba Adu Loisilai Makut Masa Hamdoktuna Puk Hogali Maduda Mabung Sina Jingnaraduna Asumna Hangai Kaitoration Chak Olabra Kadai Chit Kahari Notoiduna Laisnana Kaisusaloi Humang Yamna Sawi Ingta Luge Hainakumlai Matamasida Loya Jingnarapti Toribani Adubo Kamaina Machal Asibu Question Amuk Senaruni Adubo Machal Asidi Mapalom the Tokre Loya Su Chak Adu Parabrap Chaduna Loisili Aduga Machal Gimanak Adu the Lai Laisna Mangol Gidari Aduda Makong Yan Taduna Pamlaga Ukong Aduda Nga Taduna Lerami Mahaki Manak Aduda Loya Su Sangsili Aduga Wari Sajin Bahowi Isan Nang Tajaga Loinadrabo Taja Palakpa Aduda Laisna Sounding Ray Adubo Loya Nadi Kang the Banina Amuksu Tajigi Matangda Wari Sai Tajanadi Nangaloinaning Hibani Tamo Ay Sasika no Mitotoi Handak Marakti Adugiro Nanga Tajapan Bada Sounding Liduna Kangde Isase Magi Maming Panbada Kanomi Totoi Matam Aduda Mabung Machalgi Lengjum the Tap na Pai Madu Pai Batalesna Swai Lawi Masa Adu Ngauri Tobahori Maduda Kamne Maduda Laisna Hanaga Manadre Mangonda Karigumba Karatori Hibase Maki Makut Adu Pat Kantori Adugari Tamo Aise Aina Tabadong Toi Amuksu Isase Janiam Natai Hana Dong Toi Adubo Amuksu Aise Aina Tabadong Toi Michida Uhidaba Karino Haiba Ikang the Basu Amuk Yamui Anamba Matam da Ise Itum Talaining Isan Mukai Doragine Nabung I Lady City Aina Babasu Ubamatam da Hek Bangsau do sounding we already Karigino do there Babana no one the Kari Haike Kangte Babasi Amna Waru Matam Suyore Loya Machal Aduki Wari Adu the Kangne Madudi Machanupi Asi Laisna Natre Atopa Tawai Amana Jangsinduna Mangonda Wahale Haibase Madusu Mahakna Kanjabu Matamda Si Kriba Tawai Sing Aduna Soidana Oigani Kali Adubo Panga Harbadi Mahakna Towa Yabasi Tabak Ani Kangni Ahan Bada Machal Asibu Akang Ahi Tauraka Layangba Natragara Asiba Jang Sing Adu Matho Mangam Pangtok Biba Adubo Tabak Animak Asidi Araiba Matuoroi Laisnabu Layang Bahibsi Kudong Tigani Mahakbo Panana Balayang Lapumatamda Mangon the Jungle Tawai Asina Mangan Tagan Bator Labadi Kudong Tigani Amadi Laisnagi Haksang Asisu Asok upon Nangwikuyai Aduga Patapum Tarbak Sang Sing Adubo Yum Adudagi Putor Laga Poloi Bahibasisu Aruba Amani Madusu Kana Kangandana Taugadaba Adubo Amarom the Hydba Tabuk Sing City Mapagi Mating Suyauna Punna Taugadaba Tabak Nina Kara Sapagani Kali Maduna Madu Oina Tau Shira Haina Fawa Kali Haujiti Amaromda Tazigi Mapa Pamhibagi Maung Matau Asina Kari Oirakadaba Driver Babu Gina Kamdoba Pumna Magasi Loya Tasing Lucian Bapami Maduna Madam Oraga Mahak Hayeng Dagi Hona Tumina Lay Tuklaru Hibasi Kali Asumna Machal Makoi Ani Wari Sanaram Laga Machal Adubo Imung the Changan Kre Machal Aduna Changkiba Adu Nung Season Yangjaringai Machal Aduna Pamlamba Aduda Kari Lehowi Haibadi Loya Kangde Adubo Ontorak Matam Aduda Masaiki Machal Aduna Pamlamba Mafam Aduda Musin Buba Mami Amatari Matam Si Tabal Toku Matam Sunati Adubo Laipak Taribu Musin Buba Mami Asida Irai Line Kangme Masanupi Asi Hana Gumna Oidre Haibasi Adubo Ikui Kuidana Mami Asisu Mangkre Matam Aduda Loya Mamit Adu Isinduna Mahak Amadi Mahaki Imungbo
ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯇꯨꯝꯃꯝꯗꯥꯏꯒꯤ ꯏꯁꯣꯔ ꯅꯤꯡꯖꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯣꯌꯥ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯕꯛ ꯑꯃꯈꯛ ꯊꯣꯛꯂꯛꯏ꯫ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯗꯨꯅ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯔꯦ꯫ ꯑꯗꯨꯒ ꯂꯥꯛꯏ꯫ ꯂꯣꯌꯥꯅ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯏꯃꯨꯡ ꯑꯁꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯕꯥꯁꯤꯅꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯁꯨꯕꯥꯁꯤꯅꯤꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅꯣ? ꯏꯇꯩꯃ, ꯇꯥꯃꯣꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯀꯅꯥꯅꯣ ꯏꯕꯨꯡꯉꯣꯕꯨ? ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯍꯥꯏꯅꯔꯛꯄ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯕꯥꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯑꯃꯗꯤ ꯏꯃꯨꯡꯗꯒꯤ ꯃꯍꯥꯛꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯣꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯕꯥꯕꯨ ꯇꯞꯅ ꯇꯞꯅ ꯆꯤꯡꯅꯔꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯕꯥꯕꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯑꯩꯒꯤꯁꯤꯗ ꯁꯨꯝ ꯂꯥꯛꯏꯕ꯭ꯔꯅꯦ? ꯑꯧ ꯇꯥꯃꯣ, ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕ? ꯁꯨꯝ ꯃꯊꯪ ꯍꯪꯂꯒ ꯂꯥꯛꯄꯅꯤ ꯇꯥꯃꯣ꯫ ꯈꯪꯗ꯭ꯔꯦꯅꯦ, ꯅꯌꯥꯝꯕꯁꯤ ꯈꯨꯗꯣꯡ ꯊꯤꯔꯦꯅꯦ꯫ ꯑꯗꯨ ꯇꯥꯃꯣꯒ ꯆꯠꯃꯤꯟꯅꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯂꯣꯌꯥ ꯈꯪꯅ ꯍꯪꯂꯤꯕꯅꯤ꯫ ꯕꯥꯕꯨꯁꯨ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯤ ꯑꯃ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯤ ꯂꯝ ꯄꯪꯂꯥꯞ ꯂꯥꯞꯅꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯈꯔꯗꯤ ꯆꯤꯡꯅꯔꯦ꯫ ꯑꯗꯨꯒ ꯕꯥꯕꯨꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡꯉꯣ, ꯃꯍꯥꯛꯇꯨ ꯀꯨꯏꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯁꯤꯔꯒ ꯇꯥꯔꯝꯃꯦꯅ ꯇꯧꯈ꯭ꯔꯤꯗꯣ꯫ ꯃꯇꯝꯗꯨꯗ ꯂꯣꯌꯥ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯁꯥꯗꯨꯅ ꯍꯪꯉꯤ, ꯃꯥ ꯑꯣꯏꯔꯦ ꯑꯩꯅ ꯄꯥꯎ ꯑꯃ ꯇꯥꯈꯤꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯑꯃ ꯃꯤ ꯑꯁꯤꯕ ꯑꯃ ꯇꯥꯔꯝꯃꯦꯅ ꯍꯥꯏꯈꯤꯕꯗꯣ? ꯃꯥꯅꯦ ꯏꯕꯨꯡꯉꯣ꯫ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯑꯗꯨꯅꯤ, ꯅꯨꯡꯉꯥꯏꯇꯦꯅ ꯀꯩꯗꯧꯔꯨꯅꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯖꯅ ꯉꯝꯗ꯭ꯔꯦꯗꯅ꯫ ꯑꯗꯨ ꯇꯥꯃꯣꯒꯤꯁꯤꯅ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏ, ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯇꯥꯃꯣ? ꯍꯟꯗꯛꯇꯤ ꯂꯣꯌꯥꯒꯤ ꯋꯥꯍꯪꯁꯤ ꯕꯥꯕꯨ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯩꯅꯗꯅ ꯂꯩꯕꯒ ꯁꯨꯝ ꯁꯤꯐꯥꯏ ꯄꯨꯂꯤꯁ ꯇꯧꯅ ꯃꯀꯣꯛꯇꯒꯤ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄ ꯑꯁꯤꯗ, ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯅꯦ, ꯑꯗꯨꯁꯨ ꯏꯅꯥꯎꯗꯨꯒ ꯄꯨꯟꯅ ꯆꯠꯄꯗ, ꯑꯗꯨꯗꯒꯤ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯥꯁꯨ ꯁꯤꯔꯝꯂꯦꯗꯅ꯫ ꯑꯗꯨ ꯇꯥꯃꯣ, ꯑꯩ ꯁꯨꯍꯜꯂꯒꯦ, ꯇꯥꯃꯣ ꯊꯨꯅ ꯅꯥꯕ ꯐꯔꯣ꯫ ꯇꯥꯃꯣꯒꯤ ꯕꯁ ꯑꯃꯨꯛ ꯑꯩ ꯇꯣꯡꯈꯤꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯕꯥꯕꯨ ꯈꯪꯗꯤ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯍꯦꯛ ꯍꯪꯉꯨꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯥꯕꯨꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ꯫ ꯑꯗꯨꯒ ꯕꯥꯕꯨꯅ ꯍꯥꯏ, ꯇꯥꯕ꯭ꯔꯥ ꯅꯨꯄꯤ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯇꯨꯡ ꯆꯪꯍꯜꯂꯛꯀꯅꯨ꯫ ꯆꯪꯂꯛꯂꯕꯗꯤ ꯂꯩꯇꯦꯅ ꯈꯨꯝꯃꯨ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯍꯥꯏꯌꯨ꯫ ꯍꯣꯏ, ꯑꯗꯨꯕꯣꯕ, ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯔꯝꯗꯨꯗꯤ ꯈꯪꯕ ꯌꯥꯏꯗꯅ? ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯗ ꯈꯨꯔꯧ ꯊꯥꯡꯂꯛꯀꯗꯧꯕ ꯃꯤꯅꯤ꯫ ꯀꯝꯗꯧꯅ? ꯑꯟꯖꯂꯤꯗꯨ ꯃꯍꯥꯛꯀ ꯄꯨꯟꯅ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯩ ꯍꯥꯏ, ꯑꯗꯨꯒ ꯂꯨꯅꯁꯨ ꯇꯤꯟꯅꯩ ꯍꯥꯏ꯫ ꯃꯍꯥꯛꯅ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕꯅꯤ꯫ ꯃꯗꯨꯅ ꯋꯥꯔꯤꯁꯤꯡꯗꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯌꯧꯍꯟꯕ ꯌꯥꯗꯦ꯫ ꯍꯣꯏ, ꯑꯁꯨꯝꯅ ꯁꯨꯕꯥꯁꯤꯅꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ? ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯂꯝꯕ꯫ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯃꯪ ꯑꯅꯤ ꯁꯣꯏꯗꯦ ꯍꯥꯏꯅꯕꯁꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯝꯆꯠ ꯀꯥꯝꯂꯛꯄꯗ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯅꯤ? ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯪꯂꯨꯔꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯃꯊꯥ ꯁꯥꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯕꯥꯕꯨꯁꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯅꯥꯁꯨ ꯋꯥꯅꯤꯡꯕ ꯅꯠꯇꯦ꯫ ꯁꯣꯏꯔꯨꯕ ꯑꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯥꯟꯕ ꯑꯃ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯂꯤꯁꯤꯡ ꯇꯧꯔꯦ ꯍꯥꯏꯕꯗꯨꯃꯛꯅꯤ꯫ ꯃꯗꯨꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯂꯣꯌꯥ ꯂꯃꯟ ꯆꯞ ꯆꯥꯅ ꯈꯨꯝꯂꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯀꯝꯗꯧꯅ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯈꯟꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯦ꯫ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯕꯥꯕꯨꯗ ꯆꯞ ꯆꯥꯕ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯁꯥ ꯃꯇꯣꯝꯇꯅ ꯂꯦꯞꯆꯔꯦ꯫ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯊꯥꯖꯗꯤ ꯅꯨꯄꯤꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫
Amaromda achum aran khanglabasu mahakna nungsijadba loyana mihat mipunda yauhanningam-de. Madumakna anamba matamda mahakna mahakki loyabu tapthanaba amadi wari adu adum loisinkrasi khanna themi. Adubu karamnadi loyana madu yagani. Sikribasi machannupi oibanina madugi lamandi chap chana khumlingli. Asumna charangna dun leiringai matamni. Thajang asidi numidangi sak to'oba matungni. Mahaksu phamungda changduna leirage khanba matamni. Tumlamdai nahankhay loyaga wari hek saba adugumna sage tawi. Adubo mahaki mama amadi mapa aduna kariguma wari khara khanaba manba aduda mana adu thangkatuna tai. Wari aikhoigi wari haina panba aduda hena khangninglakuna phamungdagi kumtharei. Aduga mama amadi mapagi kamanak nakna changlei. Mana changlakpa matam asidadi makhoi anina sariba wari singdu tare. Binan hai moi baba kamdongni tawrisidi pamhaibana khangdi aisu gyan tadi amuk makoktagi halladra khangdi. Binana ibani khaktamak oiribadi amuksu thabak singse ining tamna chen chongduna tawbu yabani. Aduba hausikti ibemasu leire kamaina tawni ma khangdanaba honabada awabadum oirani. Madubu moi baba khangan khrasira pamhaibana hai madu yadi aikhoina pharasu patrasu ichani haiduna isorna tambirakpa mangondadi asigumbagi mami amata tanba yadi. Karigumba amatagi mami mangonda tanba yadi. Nangna ngamnadaba natraga phananaba adum khumo. Aikhoina tawjaruba pap matungina madubu kokpinaba mahakkidamak tawbu yaba pumba tawramsi. Maduna aikhoi ani norokki komdagi soidana hukutpa ngamgani. Binana adubu hausi kamdausi haribano pamhaibana hari. Sumdawrasi nupado mahakna haluba nupidugi thawaina question senare. Madu oina pura tanthokpadi ngamloi. Adubo madu oina mangondagi lapna thamnanaba honabada atoppa sarga yauba ngamdriba thawai ama changani. Madugi matengna tawgadabani. Binana hari khangdreda asukuina nungaina iningtamna hinglaklaga siramdai matam asida amukka asigumba hanagi phatraba thongdok kayase amuk tawhangadawra male pamhaibana. Adubo sikriba nupi macha adudi aikhoi maninglonggi syamgi macha nupaga college ta tuina punba mini hairine. Binana adu oiraga kaidawrage mi class manajababo pamhaibana hai. Adugi wana tene mana nupi macha adu sikhibagi matangda yamna thigali haine. Binana hera adubu kaidawge mana thigatana kayam thigatnege angang manabo pamhaibana hai. Madudani ne aina kiribase. Binana hera nangsu nupa mandaba tawrakanuda but pret kaya nangna irai laina sanaduna di laklaga angang pet lawba amabu kiyera pamhaibana hai. Ihe nupi nangbu aina ngangisi amukta di tawne mi ase tangkak mari thongna leibani ne. Angang haiba ma naha haiba ma miyai chanba haiba ma aduga ahal haiba maga leibani ne. Masida khwaidagi mapangal kanba loksing leiba akiba leitabase naha haiba sini ne. Makhoina sini haibu phawa kiraktaba makhai tawrakpa pangal adudi araiba natene. Adugisu mathakta aikhoi ibemaga khangnaribani. Maduna maram oiraga aikhoida mangjaba lakadra haibi wani. Binana ado idi ibungo loya sinjungsije aikhoigi mi oibada yani. Aduga aikhoigi low sampati pumba makhoida sinabana phani haina khalibani. Adudi kamdawni mana aikhoida khurau thangakadaba oirabadi pamhaibana. Adudani aina lurakle haribase. Adubu ma aikhoigi mini haina khalasu mana yamna aikhoida akaiba tawrakadaba oirabadi mahak phau aina loshingani. Wahi asi lona tariba thasa matang asidadi taba ngamlaktre. Mama mapa anisigi wakhalon ngasidi thaja chap chana khangle. Amuksu mahakkidamak khanbiba ubasida penjari. Adubo loya palakpa matang asidadi mahak leiba yadre. Asumna lona tumina taduna leiringai mahakki khutta pairiba phone adu phat lai. Maduda mamaga mapagasu wari sabadu
ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯟ ꯊꯣꯛꯂꯤꯕꯗꯨ ꯀꯗꯣꯝꯗꯅꯣ ꯌꯦꯡꯂꯛꯏ ꯊꯥꯖꯁꯨ ꯐꯣꯟ ꯑꯗꯨ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯐꯠ ꯀꯛꯏ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯞꯊꯅ ꯀꯧꯔꯛꯏ ꯄꯥꯝꯍꯩꯕꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯊꯥꯖ ꯑꯍꯥꯟꯕꯗ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯄꯗ ꯈꯨꯝꯗ ꯌꯥꯗ꯭ꯔꯦ ꯕꯤꯅꯥꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯥꯗ꯭ꯔꯕꯣ ꯊꯥꯖꯅ ꯍꯥꯏ ꯑꯧ ꯏꯃꯥ ꯇꯨꯝꯗ꯭ꯔꯤ ꯃꯄꯥꯟꯗ ꯊꯣꯛꯄꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ ꯁꯣꯝꯗꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯔꯤ ꯊꯥꯖ ꯃꯤꯍꯨꯜ ꯗꯪ ꯗꯪ ꯆꯣꯡꯂꯤ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯐꯠ ꯑꯣꯈꯠꯇꯨꯅ ꯄꯥꯏ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯀꯣꯜ ꯀꯜꯂꯛꯏꯗꯣ ꯍꯥ ꯁꯣꯝꯗ ꯌꯥꯗꯕꯒꯤꯅꯤ ꯀꯔꯤ ꯌꯥꯗ꯭ꯔꯤꯅꯣ ꯍꯌꯦꯡ ꯀꯣꯟꯅ ꯍꯥꯏꯒꯦ ꯅꯪꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯍꯌꯦꯡ ꯑꯃꯨꯛꯇ ꯎꯅꯁꯦ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯥ ꯌꯥꯗꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯀꯩ ꯃꯇꯥꯡꯅꯣ ꯑꯁ ꯑꯩ ꯍꯌꯦꯡ ꯍꯥꯏꯒꯦ ꯍꯥꯏꯔꯦꯗꯅ ꯊꯥꯖ ꯑꯁꯨꯝꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯣꯌꯥ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯑꯃꯨꯛ ꯊꯥꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯆꯥꯛꯀ ꯂꯣꯏꯗ꯭ꯔꯤ ꯑꯦ ꯊꯦꯡꯉꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯟꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯧꯖꯤꯛꯄꯨꯗꯤ ꯊꯣꯡꯈ꯭ꯔꯦ ꯊꯥꯖꯅ ꯍꯥꯏꯔꯛꯏ ꯑꯁ ꯅꯪꯁꯨ ꯃꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯗꯨꯝꯕꯗꯣ ꯈꯔ ꯈꯔ ꯇꯧꯕꯤꯒꯦꯗꯤ ꯍꯥꯏꯗꯦ ꯑꯣ ꯇꯧꯕꯤꯌꯦ ꯅꯪ ꯁꯨꯕ ꯉꯁꯤꯈꯛꯅꯤ ꯑꯗꯨꯏꯁꯨ ꯑꯅꯝꯕ ꯃꯇꯝꯗ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥꯒꯤ ꯁꯤꯟꯐꯝ ꯅꯠꯇꯦꯅ ꯑꯗꯨꯝ ꯂꯩꯊꯣꯛꯏ ꯑꯁ ꯌꯥꯔꯦ ꯅꯪꯒꯤ ꯁꯤꯂꯣꯛꯇꯣ ꯂꯦꯞꯄꯣ ꯆꯞ ꯃꯥꯟꯅꯕ ꯗꯥꯏꯂꯣꯛꯇꯣ ꯑꯗꯨꯝ ꯉꯥꯡ ꯂꯩꯔꯤꯗꯣ ꯇꯥꯅꯤꯡꯉꯣꯏ ꯑꯣ ꯅꯪꯗꯤ ꯇꯥꯅꯤꯡꯉꯣꯏ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯉꯗꯤ ꯑꯁꯨꯝꯅ ꯂꯣꯌꯥꯁꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯁꯅꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯃꯛꯇꯗ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗ ꯂꯣꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯩ ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯔꯦ ꯑꯁ ꯅꯪꯕꯨ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯃꯠꯇꯁꯨ ꯄꯤꯔꯛꯎ ꯌꯥꯗ꯭ꯔꯣ ꯈꯪꯉꯤꯅꯦ ꯆꯪꯉꯛꯑꯣ ꯆꯥꯛ ꯊꯤꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯆꯨꯝꯗ꯭ꯔꯤꯡ ꯑꯇꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯥꯏꯊꯣꯡꯒꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯪꯈ꯭ꯔꯦ ꯂꯣꯌꯥ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯉꯥꯏꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯁꯣꯔ ꯁꯥꯟꯅꯗꯨꯅ ꯃꯁꯥꯕꯨ ꯐꯥꯊꯖꯩ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯄꯥꯏꯈꯠꯂꯤ ꯂꯣꯌꯥꯅ ꯍꯦꯜꯂꯣ ꯇꯥꯏꯌꯦ ꯀꯩꯗꯧꯔꯤꯅꯣ ꯑꯁ ꯑꯃꯝꯕ ꯃꯔꯛꯇ ꯏꯆꯟꯗꯣ ꯂꯦꯞ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯉꯤꯅꯤꯅꯦ ꯑꯗꯣ ꯅꯣꯏ ꯏꯆꯟꯗꯣ ꯃꯁꯥ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯪꯗꯦ ꯃꯁꯥꯁꯦ ꯑꯐꯨꯅꯕ ꯑꯃꯅ ꯑꯗꯨꯝ ꯄꯨꯔꯤ ꯑꯗꯨꯕꯨ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯍꯩꯕ ꯃꯥꯏꯕꯗꯔ ꯀꯩꯅꯣ ꯌꯦꯡꯊꯣꯛꯎ ꯌꯥꯗ꯭ꯔꯣ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯊꯝꯃꯛꯑꯒ ꯂꯣꯏꯅ ꯑꯀꯥꯏꯕ ꯂꯥꯛꯄꯗꯣ ꯉꯥꯏꯔꯤꯔꯣ ꯑꯁ ꯑꯗꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯑꯩꯅ ꯈꯟꯖꯕ ꯑꯃꯈꯛ ꯂꯩ ꯃꯗꯨ ꯉꯥꯏꯔꯤꯕꯅꯤ ꯅꯪꯒꯤꯗꯤ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯈꯪꯖꯕ ꯂꯩ ꯑꯁꯤꯅꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯍꯩ ꯑꯩꯅ ꯈꯪꯖꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯨ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯏ ꯃꯌꯥꯝꯁꯦ ꯇꯧꯕꯕꯨꯗꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯣꯌꯥꯅ ꯈꯟꯖꯕ ꯚꯥꯞꯅ ꯆꯨꯝꯒꯗ꯭ꯔꯅ ꯁꯥꯒꯠꯆꯕ ꯀꯌꯥꯁꯤ ꯆꯨꯝꯒꯜꯂꯤ ꯃꯁꯤꯃꯛꯅ ꯂꯩꯁꯅꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯂꯥꯏꯌꯦꯡ ꯑꯃꯠꯇ ꯆꯠꯊꯗꯅ ꯃꯍꯥꯛꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯇꯥꯟꯐꯝ ꯑꯃꯈꯛ ꯉꯥꯏꯔꯤꯕꯅꯤ ꯊꯥꯖ ꯑꯃꯗꯤ ꯂꯣꯌꯥ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯐꯥꯎ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯂꯦ ꯄꯣꯊꯥꯔꯦ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯋꯥꯈꯜꯗ ꯉꯁꯥꯏ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯟꯅ ꯈꯟꯅ ꯂꯩꯕꯅ ꯄꯥꯛꯅ ꯇꯨꯝꯕꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯇꯨꯝꯊꯈꯤꯕ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯎꯁꯨ ꯃꯌꯥꯝ ꯍꯧꯏ ꯃꯐꯝ ꯑꯗꯨ ꯎꯁꯨ ꯃꯌꯥꯝ ꯍꯧꯏ ꯍꯥꯏꯕꯕꯨ ꯎꯅꯥꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯑꯃꯨꯕ ꯂꯩꯆꯤꯜꯁꯨ ꯃꯆꯤ ꯃꯆꯤ ꯄꯥꯏꯔꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯎꯍꯜꯂꯤꯕ ꯎꯄꯥꯜꯁꯤꯡꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕ ꯃꯇꯝꯗ ꯊꯥꯖ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯂꯝꯍꯨꯏꯅ ꯑꯊꯥꯞꯄꯗ ꯈꯣꯡꯕꯗꯨ ꯇꯥꯔꯤ ꯑꯗꯨꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯥꯏꯔꯤꯕ ꯁꯦꯛꯄꯤ ꯃꯌꯥꯝꯗꯨꯁꯨ ꯊꯥꯕꯜ ꯃꯉꯥꯜꯗ ꯎꯔꯤ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯩꯈꯨ ꯂꯤꯔꯤ ꯂꯤꯔꯤ ꯀꯥꯕꯗꯨꯁꯨ ꯎꯔꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯔꯤ ꯖꯤꯕꯅꯣ ꯈꯪꯗꯕꯁꯤꯡꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯃꯤꯠꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯤꯍꯜꯂꯤ
ꯈꯨꯗꯛ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯇꯦꯡꯊꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯀꯗꯣꯝꯗꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯥꯈꯤꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯣꯏꯕꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯔꯤ꯫ ꯃꯇꯝꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯃꯔꯨꯝꯗ ꯑꯃꯨꯕ ꯑꯃ ꯑꯅꯤ ꯁꯥꯎꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯐꯠ ꯐꯠ ꯄꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯁꯨ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯇꯦꯡꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯀꯟꯅ ꯆꯦꯜꯂꯤ꯫ ꯈꯪꯍꯧꯗꯦ, ꯑꯃꯝꯕ ꯃꯔꯛꯅꯤꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯥꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯦ꯫ ꯃꯗꯨꯗ ꯃꯔꯥꯏꯕꯛ ꯑꯗꯨ ꯌꯩꯁꯤꯟꯗꯨꯅ ꯏ ꯈꯔ ꯊꯣꯛꯂꯦ꯫ ꯌꯩꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯀꯣꯛꯇꯤ ꯈꯔ ꯆꯤꯛꯂꯦ, ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯈꯔ ꯆꯦꯟꯗꯨꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯏꯍꯥꯡ ꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯂꯩꯕ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯡꯕꯗꯧꯅ ꯎꯔꯛꯏ꯫ ꯊꯥꯖꯕ ꯎꯕ ꯃꯇꯝꯗ ꯃꯕꯨꯛꯅ ꯁꯤꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯗꯨ ꯎꯔꯦ꯫ ꯊꯥꯖ ꯄꯟꯊꯕ ꯇꯧꯗꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯖ ꯍꯦꯟꯅ ꯆꯤꯡꯅꯔꯛꯏ꯫ ꯃꯤꯁꯛ ꯑꯗꯨ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯟꯖꯂꯤꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖ ꯀꯞꯂꯗꯨꯅ ꯃꯔꯨꯞ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯒ ꯃꯇꯝꯕꯥꯛꯇ ꯊꯝꯗꯨꯅ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯊꯥꯖꯅ ꯍꯥꯏ, ꯑꯟꯖꯂꯤ, ꯅꯪꯕꯨ ꯀꯃꯥꯏꯅ ꯃꯐꯝꯁꯤꯗ? ꯑꯟꯖꯂꯤꯅ, ꯊꯥꯖ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯊꯥꯖꯅ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯅꯪ ꯋꯥꯔꯣꯏꯌꯦ꯫ ꯊꯥꯖꯅ ꯑꯟꯖꯂꯤꯒꯤ ꯃꯁꯥ ꯑꯗꯨꯗ ꯁꯨꯝ ꯅꯥꯟꯕ ꯃꯇꯝꯗ ꯃꯕꯨꯛ ꯑꯗꯨꯗꯤ ꯐꯤꯚꯝꯗꯤ ꯊꯤꯅ ꯁꯣꯛꯂꯝꯂꯦ꯫ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯈꯛꯅ ꯊꯤꯟꯗꯠꯈꯤꯕꯗꯒꯤ ꯏꯁꯨ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯗꯥꯂꯣꯌꯥꯗꯣ ꯃꯆꯟ ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯐꯥꯎ ꯐꯪꯍꯧꯗ꯭ꯔꯦ꯫ ꯊꯥꯖꯅ, ꯑꯟꯖꯂꯤ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯁꯦ, ꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ, ꯎꯏꯁꯤꯟꯈꯤꯅꯣ꯫ ꯑꯟꯖꯂꯤꯅ, ꯑꯩꯗꯤ ꯑꯋꯥꯕꯗ ꯑꯋꯥꯕꯅ ꯑꯣꯠꯄꯤꯔꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯁꯔꯒ ꯌꯧꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯍꯥ, ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯃꯔꯣꯜ ꯃꯔꯤ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯕꯁꯤꯕꯨ ꯑꯟꯖꯂꯤ? ꯍꯟꯗꯛꯇꯤ ꯑꯟꯖꯂꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯈ꯭ꯔꯦ, ꯑꯃꯁꯨꯡ ꯃꯁꯥ ꯑꯗꯨꯁꯨ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯍꯦꯟꯅ ꯆꯤꯡꯅꯔꯛꯇꯨꯅ ꯑꯟꯖꯂꯤꯕꯨ ꯍꯟꯖꯤꯟ ꯀꯧꯏ, ꯑꯗꯨꯕꯨ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯟꯖꯂꯤꯗꯨ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯊꯥꯖ ꯍꯦꯟꯅ ꯉꯛꯂꯦ꯫ ꯑꯟꯖꯂꯤꯅ ꯍꯧꯅ ꯅꯣꯛꯅ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯈꯠꯂꯛꯄꯗꯗꯤ ꯃꯌꯥ ꯑꯗꯨ ꯍꯨꯏ ꯃꯌꯥꯒꯨꯝꯅ ꯑꯁꯥꯡꯕ ꯄꯥꯜꯂꯗꯨꯅ ꯏꯅ ꯄꯨꯝꯇꯩ ꯇꯩꯕ ꯃꯈꯩ ꯍꯤꯒꯠꯂꯛꯇꯨꯅ ꯆꯤꯛꯀꯗꯧꯕꯒꯤ ꯇꯧꯔꯛꯏ, ꯑꯃꯁꯨꯡ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯃꯨꯛ ꯉꯥꯡꯏ꯫ ꯃꯁꯝ ꯃꯅꯥ ꯑꯗꯨꯁꯨ ꯇꯞꯅ ꯁꯥꯡꯗꯣꯔꯛꯇꯨꯅ ꯊꯥꯖꯗ ꯌꯦꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯊꯥꯖ ꯀꯤꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯂꯩꯊꯦꯛꯂꯦ, ꯑꯗꯨꯕꯨ ꯅꯥꯔꯕꯁꯨ ꯅꯥꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯍꯣꯠꯅꯔꯕꯁꯨ ꯍꯣꯠꯅꯅ ꯑꯁꯥꯡꯕ ꯃꯁꯝꯁꯤꯡ ꯑꯗꯨꯅ ꯇꯞꯅ ꯃꯈꯣꯡꯗꯒꯤ ꯍꯧꯔꯒ ꯌꯦꯠꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯇꯞꯅ ꯌꯦꯠꯁꯤꯜꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈ꯭ꯋꯥꯡ ꯌꯧꯔꯦ꯫ ꯃꯈ꯭ꯋꯥꯡ ꯌꯧꯈꯤꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯂꯦꯡꯕ ꯑꯣꯠꯄ ꯀꯔꯤꯝꯇ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯟꯖꯂꯤꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝ ꯌꯦꯠꯁꯤꯜꯂꯛꯄꯅ ꯃꯈꯧꯔꯤ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯣꯔ ꯐꯖꯅ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯥꯖ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯣꯔ ꯐꯨꯟꯒꯠꯄꯗꯧꯅ ꯇꯧꯔꯝꯂꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯦ, ꯂꯣꯏꯅꯅ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯁꯥꯏ ꯇꯨꯝꯂꯝꯗꯥꯏꯗ ꯍꯥꯡꯗꯣꯛꯍꯧꯗ꯭ꯔꯕꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯨꯝꯂꯝꯗꯥꯏꯗꯗꯤ ꯂꯣꯟꯁꯤꯜꯂꯝꯃꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯝꯗꯧꯅ ꯃꯁꯤ ꯍꯥꯡꯗꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯅ, ꯑꯗꯨꯕꯨ ꯈꯟꯐꯝꯗꯤ ꯊꯣꯛꯇ꯭ꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯎꯄꯨ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅꯗꯤ ꯃꯤ ꯑꯃꯒꯨꯝ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯥꯖ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯇꯨꯝꯊꯕ ꯀꯤꯔꯦ꯫
फोन अदु लौथोक्तुना गेम अमुक साना इसै अमुक था फिल्म अमुक येंग तौदुना वाखल होंदोकले अदुगा कोना थंगद तुमख्रे नोंगाले बाबू ngasidi pamhaiba lakpa ngai dun leiri masa adu saurang na badong na ui mahaki nupi adusu manak ta phamle ngahak ngai reba matungda thongal da gari thausilak padu tare madu da khangle lakliba adu pamhaiba soidana oiramgani haibase subhasinina pamhaiba bu kausilure aduga makhoigi ka aduda punna phaminai makuta khauchau amasu pairi hek phamthabaga babuna asumna hari oja ओजाना तौबिरिसी करिनो पामहैबा वाहंग अदुदा ngakle ए कैदौरगे आइना नते ओजा आइबो संगसी सिरो हाइरो महाकी वादु कन्मल्ले हाइदुना महाकी नुपी अदुना अमुकसु थेमजिलाई सुबासिनिना अस वारिदो मेनमान ताना सानुवा हाइ नुपी नंग अमता तुमि लेयो पामहैबना हारे नते आइबो कैदौरगे बाबुना ओजाना इंगोंदगी वारी सिंग अदु हंगलिदो मिंगोंद तमथोकनब्रो मतमदुदा पामहैबना खले महाकना नुमिदांग सानबा वारीदु थाजना असेंगबा मकी ताख्रबरा हाइना बाबुना अमुक मखा तारई नतेदा आइना हाइदि आइगी अवाबसी मतेंग पांगबिनबगी दमकता तमथोकपा याद्रबा वारी सिंग अदु तमथोकलोरगा अदुमना मिंगोंद तमथोकपदी हौनबरा हाइबनिदा पामहैबना इबुंगोगे वासी कोइथोकलनो सदेक ताइरो ओजा ओजाना वारीदो नखोगी युंगी मनिंगद लैबा नुपा मचा लोयादा तमथोकप्रा दोया लाको पलकपा मतम असिदना अमुकसु हेनख्रे पामहैबना ngakibado kari wano da ibungo aidi mangondadi kari tawbagi tamthu udoriba nate ibungo na aina mangondu tamthu I harisi kanana hare inoba tamthokpa tamthoktaba kari su thongnadaba ma aigi inakta la amedana kari wano da nangso mana nangi nanakta laklaga aina mangondu tamthu I harisi di lan ganida laloi oja amukta su onsin na duna kaunaba angang nate subnagi aina thoba bus aduda tuina tongba adu khangni maga igagi marakta leiba mari haibabu aduga mana igi anaba hekta hangba lakba haibasi ma karigumba kharedi khangla haibani pamhaiba sauramba adu pakre amadi khangnok nongning laktuna nok thorai adugi oire nangna saudunu leiramli basidi adudi masu nangi bus aduda adum tongminnabaduda nang nayana amuk haibaduda nungaitraduna hangba lakpu oirambasu yaina मधु नतनु करी ओइनेगे हा आइबो हाइजौ हाइरबदी भाप यामना फमनब सुफत्तबनी कोनने अदुमाइना सुम भाप यामना फरबदी सोइदनु हुरानबना कोकता नापी पएदो मधु तौनिको मतांग सिददी बाबू तुमिन्ना लेरे महाक्सु भापना पंखंद खंजिलुर माले हाइबदो अमुकसु खलाई असुमना मुन्ना खंदुन लेरिंगै पामहैबो वा अमुक मखा तारई अदुमना पंखन खनगनु अदुइ सरुक थौरम से हौसे aina la ise nangi phanabani nangi mangnaba karisu tawroi arembada wakhaldo thadagano bp wangkhatnaba thabakni babu wa machet ama fawa ngangtre pamhaibana hairiba wa adusu achumba mayam ama yawbanina kumpham khangtre adubo kona mahaksu wang amadi hanglai aduga karikino magi mong matauda aina isingda jingnarise adu neme ngasai aina hairibado nangna bhabna पंखद फब हाइबदुने मे अस आई ग्यान ताद्रे मतंग सिदा आई करिगुंबा मता अदुबदी हक्सांग दु फंगद्रि फावबदी नंगोंद करिमत थोइदा ए हक्सांग दु फंगलकलगदी फंगलकलगना नंगोंद सुदसा तारकद्रा अदु हाइबदी ngamde कनागी मसा मसुनो पाव खंगदबा मागी दमकता कनाना थिकट पिरकनेगे थिकट कदौरिबा मिसिंग दु सुमंगाई असा अथक फंगोइदबु ओइरबदी मखोइने हेन तलीपोनिदा असुक कुइरबसिबु करिसु तौरोय करिमत खलुनो बाबू पामहैबगी वारीदा ज्ञान खजिक्तंग ताई असुमना वारी सानब लोइरब मतुंगदा थौरम पांगथोकनब सेम सारे थोंग थोंगनाव लोइनमक लोनसिली अदुगा महाकी पोलम सिंग अदु पुथोरक्तुना सेम सारे मदुदा अमुक्ता उद्रिबा उहैदब कया मीगी सरू मानब कयासु यावरी मधुगी मनुंगदा मीगी कोकी सरुमग पुथोरकपा असिददी बाबूदु स्वाई हेक लावी वारी सिगी मथंगी पार्ट ngaimiनसी।